ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯍꯥꯏꯕꯗꯤ ꯃꯣꯔꯦꯗ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯌꯥꯝꯗ꯭ꯔꯕꯗ 700-900 ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯟꯅ ꯗꯤꯃꯥꯟ ꯇꯧꯖꯈꯤꯕꯅꯤ ꯃꯇꯝ ꯆꯥꯅ ꯇꯥꯕꯤꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯇꯠꯇꯅ ꯊꯣꯛꯏ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯈꯨꯠꯂꯥꯏ ꯊꯥꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩ ꯃꯣꯔꯦꯗ ꯑꯗꯨꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯌꯦꯡꯗꯨꯅ ꯂꯩꯗꯧ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯇꯨꯃꯤꯟꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯁꯤ ꯃꯩ ꯍꯧꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯅꯥꯆꯨꯡꯗꯕꯤꯗ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯀꯟꯗꯦꯝ ꯇꯧꯖꯩ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯗꯧ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ प्रजा खुदिंगमक खुलाई पाइदुना मोरे कनबा अदगी कोकट्रुक कनबा अदगी अखोई तोरबुंग बंगला असोमदा अखोई पुन्ना अखोई मणिपुर की ngangkhai asi ngakpasi की matam oirabra haina khali सेंट्रल करीगिदमक्ता खुन मची खुदिंगमक्ता इमा इबेन सिंग थोलक्तुना खुन ngakpagi थौदांग asi ngasi फावबदा था 9-8 सुरबा अखोई इरांग थोलक्पदगी लाइबा इमा इबेन सिंग थोलैबा सिंगसिबु अखोई रेस्पेक्ट तौबियु कैदौबगी मखोइदा अकीबा अदगी अखोई लम खुन ngakतबा यादे हाइबगी वाखललोनसि कैदौबगी फावरक्लिबनो हाइबसि सेंट्रल गवर्नमेंट अमदी स्टेट गवर्नमेंट ना अमुक्तंग नैनबियु नैनरबा मतुंगदा इमा इबेन सिंग प्रजा मयामना पामलिबा अखोइगी खोंथांग करंबा खोंथांग लौखटकदबनो हाइबसि स्टेट गवर्नमेंट ना मतम चाना लौखट लौद्रगबदी मणिपुर से हेन साथीबा फिबम अमदा अखोई ओइरकद्रा हाइबसि लंसाई थौनाना थाजबा थमगा ngasiगी प्रेस कॉन्फ्रेंस असि अखोई थमजबनी मसिदा